Image PAODAM tabiru bukhai puna mapuri na naurim na har mamukta taram no ukchari loina na khurumjari. Masigi maroyo PAODAM. Malam gi oina coronavirus na lehen khidaba mi gi masing lakh 13 lising marifuga nipal chanipal marifu matoi sukre. Chahi taraga nipal dagi na nifu mari fawba gi vaccination tawba ngasi dagi hokre. Frontline workers singda face mask hand sanitizer na chingba yenthokre. Loinana West Bengal gi Chief Minister Mamata Banerjee court arrest thonkre. Mapung oiba pau pidringai gi mangwainana miyamda ningsingjaba COVID-19 gi anisuba wave na lamdam asigi mipung khudingda achouba chaitheng ama piriba sidagi ngakthoknaba aikhoi khudingna lengakna piriba SOP sing face mask upa khutsa hand sanitizer na natragana sapona sengna hamdokpa social distancing ngakba yariba makhai yumdagi mapal thoktaba miyam punbagi thabak sing thadokpiba amadi laichar asidagi ngakthoknabagi amata ngairaba upai amasung oiriba COVID-19 vaccine kapthok piduna laichat asibu maithiba piminarasi. Mapung oiba pawmung pizari. Malam gi oina haujik fawbada coronavirus na mioi crore taraga taruk lakh 13 lising humfu chani nifuga taret na hankre. Active case na crore taruk lakh taruk lising kunga taruk chani humudraga mathoi oiri nabadagi fagalakibana crore mapal lakh humudra lising yankai manga subna maudraga mangani lekhidabana lakh 13 lising humudraga nipal chanipal marifu mathoini haujik fawbada virus asina khwaidagi chaitheng nanglaba lebak ase USA na oiri lebak asida haujik fawbada case crore ahum lakh 13 lising taraga manga chamapal yankai mathoi thengnakre active case tana lakh yankai mapal lising humudraga mapal chatret marifuga marini nabadagi fagalakibana crore ani lakh humudra mathoi lising kunthraga taruk subna kun amasung lekhidabana lakh taruk subna lising amaga chamari nifune ani subadana indiana oiri lebagasida haujik fawbada case crore ani lakh nifu mapal lising humfuga manga chamari humfu humdoi thengnakre active case tana lakh 13 manga lising taraga taruk chamapal maudraga taret ni nabadagi fagalakibana crore ani lakh 13 lising humudraga mari subna humudra tarukni lekhidabana lakh ani lising humudraga mari chahum maudrani ahum subadana Brazil na oiri haujik fawbada lebagasida case crore ama lakh yankai taruk lising kunga taret chani nifuga humdoi thengnakre active case tana lakh 13 lising kunga taruk chamapal humudra nithoida leiri nabadagi fagalakibana crore ama lakh 13 lising humfuga mari chamanga kun amasung lekhidabana lakh mari lising 15 chatret yankai mathoini India gi wainasu Maharashtra state asina haujik fawbada case lakh yankai humdoi lising humudraga nipal chamari yankai ga nithoi thengnakre ahanbada leiriba state asida active case lakh mari lising humudra chamanga maudraga mangani nabadagi fagalakibana lakh nifuga nipal lising kunga taruk chahum humudraga mathoi amasung lekhidabana lising marifuga mathoi chamari marifu tarukni ani subada Karnataka state na oiri state asida haujik fawbada case lakh kunga nithoi lising ahum chamari humfuga nithoi thengnakre active case tana lakh taruk subna chamaga humfu nipal ni nabadagi fagalakibana lakh 15 lising marifu mathoi chamari yankai taret ni lekhidabana lising kunga mathoi chanipal kunthraga taret ni ahum subadana Kerala state na oiri haujik fawbada state asida case lakh 13 lising nifuga taret chamapal humfuga taret thengnakre active case tana lakh mari lising nifu mathoi subna taramathoi nabadagi fagalakibana lakh 18 subna chamanga kunga nipal ni amasung lekhidabana lising taruk chamari kunga nipal ni Manipur state ki oina haujik fawbada apunba case lising nifu subna yankai mapal thengnakre active case tana lising taruk chahum subna nipal leiri nabadagi fagalakibana lising 13 chama kunga mapal ni amasung lekhidabana chamanga maudraga nithoi ni haukiba pung kunmari da Manipur gi oina nauna positive oiba mioi chahum kunga taret thengnakre hari Imphal West Imphal East Bisnupur Thawal Kakching Chuchanpur amasung Ukhrulda State Disaster Management Authority ki State Executive Committee ki chairperson na section
20 Clause 2 Clause 8 Disaster Management Act 2005 की मखादा थोकपा ऑर्डर अमना हौखिबा थासी की तांग तरेतगी थमलखिबा कर्फ्यू अदु हयेंग मे गी तांग तरागा निपाल दगी मे गी तांग कुनगा निपाल फावबा मखाताना कर्फ्यू चथगनी हाइना स्टेट डिजास्टर मैनेजमेंट अथॉरिटी की स्टेट एग्जीक्यूटिव कमिटी की चेयरमैन ना थादोरप चेरोल अमना हाइरी Social and Economic Development Organization सेदो हियांगलम की थबक थौरम कयादा अचौबा थौदांग लौबिरंबा इलांगबम बिरेंद्र अपोकपा लेखिद्राबा मनी हियांगलम अवांग लेकाई हौजे हौजे क्वाकैथेल इम्फाल दा लेबना इखंग खंगौदना COVID-19 नमरम ओइरदुना लेखिदबदा हियांगलम दा लेरिबा क्लब एसोसिएशन तरागमाथोई की अपुनबा लोप अमा ओइरिबा सेदो हियांगलमना अवाबा फोंदोख्रे महाना लेखिदबा सी सेदो हियांगलम की मेंखटपा ngamlaroitaba achouba ahoba hangba ama oirorgani mahaki loinabi amadi machanupa ani thanami lehauriba imung manungi awabadasu saruk yajari haina sedo hianglamgi cherolamana hairi India lengana COVID-19 dagi muthatnaba pandamda paksana COVID vaccine kapthoknabagi pandamda lebagasi chahi taraga nipal dagi nifu mari fawbagi hidak kapagi thauram manipur gi oina ngasi dagi haudokhibagi saruk ama oina Kakching district isu ngasi dagi urban primary health center UP High Street Kakching Wairi da haudokre Chief Medical Officer Dr. Thaudem Rajen na hai district asigi oina mafam asida mafam anida haibadi urban primary health center UP High Street Kakching Wairi amasung Waikong da leba health and wellness center hairiba mafam ani asida yumsa kaisa numit khudingi oina kapchagane center amada amu kapada mi chama sama kapchagani matamgi matung ina hida kapa asi hengatna basu honagani jahi lenga asida leiriba mioi singna mangjokna na online da register tobiduna amadi appointment lobiduna hida kapthok piu kanagum singna hida kapna bagi paisa loba amadi pi bagi thabak su tobigano kapchari ba hida gasi lemna kapani haina su phongdokki Kakching district ko ina sahi tran pandagina kumari phawgi mandale ba mioi singi covid vaccination asi dege hojare Paramasina hariba miyosing sahi group asigi manungale ba miyosingna online khathangda ana register tawbiraga kapi na banding singjari hariba vaccine asi hafta amungda Wednesday da kapani Kakching district ko ina vaccine asi mafam ani da kapchagani Waikong Health and Wellness Center da ama Kakching gi urban health center da ama mafam ani da kapchagani nomugi oina Samagi target ni tu mamatang matungina masing si hingaragani vaccine si kapu tamda kanaguma biyo singna si kapu ki tamda pesa pi bana taglo bagi tabak tawigano vaccine si completely free the kapsa gadabani Manipur ki district taraga taruk ki tongan ba vaccination center singda hairiba chahi sing asigi vaccine kapagi thabak Jathanaki Imphal East ki manung channa leiba Sangaipat ki urban primary health center da mioi kya vaccine kapa langnaki hauji fawbada Manipur gi apunba mioi lakh kunthra rom asigi manungda mioi lakh ahum dasmik mapalna hanba dose ki vaccine kapkhre amadi mioi lakh tare dasmik mapalna ani suba dose kapkhre hairi Malimda COVID-19 gi ani suba wave na achouba chaitheng piriba sida Manipur iramdam su yauri state sida nomada positive case masing changchatta chamri yankhai gi mathakta oirakpa amadi sibagi changsu wangkhalakpadagi covid patient sing layeng na bahona bada achouba awaba ma oire nakal amaromda yamna laibak chiribadi COVID-19 laichat asi laksin na bahona bada tungan ba masagi anaba leiba khudakki Asokapan Yaurapa Amade non COVID patient singi ana lying the achouba khudong chadaba mayok na halle non COVID patient sing lying ba fangdabadagi sibagi fibam da lakle asigubo fibam asida Democratic Students Alliance of Manipur Desam Kakching District Council na district asigi tongan ba primary health center amadi community health center singda yengsinbagi khongchara machatpada Kakching Kunau Umathil da leiriba Primary Health Center ase hanagumna mathau ningthina tawba ngamdabagi fibamda leramba thengnaki karigidamakta sigumlaba fibam ase oiribano haina makhata na thijinbada health center ase gi doctor gi award pa leibana ni haina khanganki hairiba health center sida ayush ki doctor ani amadi allopathy ki doctor mari punna doctor taruk leibani adubu allopathy ki doctor ani di study amadi maternity leave da leramki
हौजिक लेहौरिबा एलोपैथी की डॉक्टर अनी असना कन्ना होनरबसु लम लापना मपुंग फाना लायेंगबदा होनबदा चौबा खुदोंसादब कया मायोंगनरी मरम असना कक्सिंग खुनौ अमदी मसिगी खुल्लोनब खुलसिंगी प्रजासिंगी अना लायेंगी लमदा अवाब कया थेंगनरी अदुना हौजिक लेरिबा पीएचसी की फिवम असि कंसर्न डिपार्टमेंट अमदी डिस्ट्रिक्ट असिगी सीएमओ ना मियेंग चंगबिदुना मियामबु मपुंग फाना लायेंगबा फंगनबियो हाइना देसम कक्चिंग डिस्ट्रिक्ट कमिटी की चेरोलमना अपील तौरकली कैसामथों केंद्र की एमएलए ओरंबा लाइसुम ललित ngasi नुमिदांग वायरम लेखिद्रे मा कोविड-19 पॉजिटिव ओइबदगी होम आइसोलेशन तौदुना लेरखिबनी मा की फिवम लुसिलकपदगी ngasi सिज हॉस्पिटल द पुखतुना लाइकनखी अदुबु लाइकनब ngamdana लेखिदबनी हाइरी नाकल अमरोमदा कैराव केंद्र की एमएलए ओरंबा विवेक ब्रास वांगकेमसु ngasi नुंगथिल लेखिद्रे महाक कोविड पॉजिटिव ओइबदगी दिल्ली की डीआरडीओ हॉस्पिटल द मतम खरगी ममांगदगी लाइकनदुना लागलबा मतुंगदा ngasi लेखिदबनी Lions Club of Kaching Greater District 322 Dina ngasi Kaching District manungda COVID-19 Laichat Park sanna sandorokliba asi ngakthoknabagi achouba thodang loriba frontline worker oina pung kunmari chumna mathau tawriba Kaching District Police personnel singda face mask hand sanitizer ising amadi ORS yenthokre ngasi Lions Club of Kaching Greater na पोलम सिंह अदु यंथोखिबा मफम सिंगी कक्चिंग बाजार सोरा पलेल बाजार वबगाई बाजार अमदी सेंगमाइजिंग बाजार दा मथौ तौरिबा पुलिस पर्सनल सिंगदने ngasi gi potchei yenthokpaga mari leinana Lions Club of Kaching Greater gi president and Munal Meite na haikibada Lions Club of Kaching Greater na COVID-19 pandemic ki ani suba wave ki akanba marakasida front line da thabak tawriba police personnel singda face mask hand sanitizer ising amadi ORS na chingba khara यंथोकचबा असिगी मरी लेनना लायंस क्लब ऑफ कचिंग ग्रेटर की माइकेदेगी प्रजा मियाम दा अपील तौजनिंगबदी फ्रंटलाइन वर्कर सिंगना सुवाना तौरिबासी प्रजा इखोई सेफ ओइना लेनबनी अदुना मियामनसु लेंगाना पीरिबा एसओपी ngakpiduna yariba makhai yumdagi mapal thokpidaba thokpa taragasu face mask upiba social distancing ngakpiba loinana yumda halagasu khutcha sengna hamdokpiduna aikhoi khuding gyan taminoduna covid-19 maithiba piminarasi haiki Public the Lions Club of Kaching Greater na appeal tawjaning badi frontline warriors in sukan bon jari base government appeal be SOP yumdagi na pantuk taba ko smart piba adu social distancing na pa yumda han khara su ekoi kutsa sina khambasi ngasi sathakiba face mask hand sanitizer ising amadi ORS frontline workers singda yenthokpagi thabak asi makhata na su sathagigani hairi amarom da so COVID-19 की अनी सुबह वेब ना चैथिंग नंगदुना कक्चिंग की तोंगान मफम सिंगदा हांगलिबा कम्युनिटी होम आइसोलेशन सेंटर CHIC कक्चिंग डिस्ट्रिक्ट की ओइना हांगलिबा कोविड केयर सेंटर CCC अमसोंग COVID-19 लाइचर असिबु थेंगनानबा हिंग नुंगथिल नाइदना मथौ तौरिबा कक्चिंग डिस्ट्रिक्ट पुलिस की पर्सनल सिंगदा कक्चिंग चा खक्की ई पाउ हाइना मिंगथोनबा WhatsApp ग्रुप अमना हैंड सैनिटाइजर अमसोंग फेस मास्क सिंग खुदोल तमख्रे hand sanitizer masung face mask sing khudol tamba adugi matangda WhatsApp group asigi admin singi manungda ama oiriba moirangthem pravin na hai COVID-19 laichar asigi ani suba web asina ikhoi gi lamdam asida su mioi kya nahankhre laibak thibadagi mioi kharagi punsi pusu pubikhre laichar asi ngasi su ikhoi lanthengnaba loidri makhata na lanthengnaduna nomadi ikhoina soidana coronavirus bu maithiba piba ngamlakhigani coronavirus na Changkiduna Lantengnari ba CHIC amasung CCC da layeng liba amasung laicharasi muthana ba hona bada choba thodang lauriba police doctor amadi volunteer singda WhatsApp group asigi member singna angam ba senpham khara khaiganaduna hand sanitizer amasung face mask asi ngasi yanthokchabani aikhoi khuding su thausa da ba tawroisi akhang ai singna laicharasi gi ngakthong na ba piriba chana kanglon sing asi aikoina ngangna chatminasi laicharasi malemdagi muthatpada aikoi khudingmangna thodang longminarasi hainasu phongdoki pravina makha taraduna hai hoje covid-19 test taunaba kaching higher secondary school da hangliba center asisu RAT gi kit asi marang kaina leitabana positive ki symptom ulaba amasong positive oikraba mioiga direct contact taruba gumba nataba symptom di utaba masigi jingnaba leiba मियोई सिंगना मसा चलगा
हेक्टमक टेस्ट तौथोक्चगे हाइबदा खुदोंग चादबा लेरे हाइरी यारगदी RAT गी टेस्ट किट असिसु लेंगाकी मरी लेनबा लोइसंगना मरांग काइना पिबिरक्तुना लाइचरसिबु मसक खंगदोकपा अमदी लाइचरसि पाक्सना संदोरकपा थिंगनबदा होनबदा पुना होनमिनसि हाइनसु फोंगखि मसिगी तेंगबांग पिबादुदा कक्चिंग वाइरी पंजाब पोलुमदा लेबा ITI खामनीपुर कॉलेज कक्चिंगदा अमसोंग कक्चिंग मखा हाई स्कूल दा हांगलिबा कम्युनिटी होम आइसोलेशन सेंटर CHIC अमदी कक्चिंग हायर सेकेंडरी स्कूल दा कक्चिंग डिस्ट्रिक्ट की ओइना हांगलिबा कोविड केयर सेंटर SP कक्चिंग एडिशनल SP कक्चिंग LO अमसोंग ऑपरेशन SDPO कक्चिंग OC कक्चिंग अमसोंग कक्चिंग कैथेल दा मथौ तौदुना लेरंबा पुलिस सिंग दासु हैंड सैनिटाइजर अमसोंग फेस मास्क सिंग पीखी माले मसिगी COVID-19 नाइदना होजी सेकेंड वेव फाइदना मयाम होजी खम थेंना वानर पर मतम सिदा खगी कक्चिंग की ओइबा कक्चिंग चाइ दा WhatsApp ग्रुप की एडमिन अमदी मेंबर सिंगना अंगम अंगम इसागी कंट्रीब्यूशन खर पैसा खर पुथोना कांदा अखोई कक्चिंग दा लेरिबा अखोई कोविड सेंटर सिंगदा अखोई हैंड सैनिटाइजर्स मास्क अमदी मेडिसिन की ओइबा खर मतें पांगजबनी अदुगा तोंगान तोंगानबा फ्रंट लाइन लेरिबा वॉरियर सिंगदा अखोई पुलिस की साइड तसो अखोई अंगमबा अखोई मास्क अमदी हैंड सैनिटाइजर सिंगसी मतें पांगजबनी हाइबसी अखोई WhatsApp ग्रुप साइड तगी मथंग तारपदसु हेना ग्रुप असिगी अंगमजबा अखोई मतें पांगजगेनी हाइबसी थमजरे खांगाबोक केंद्र की मनुंग चनबा खांगाबोक पार्ट 2 ग्राम पंचायत नफसागी चेंग केजी मसिंग सुना पीदे हाइबगी वाहौदा ngasi रेशनिंग एजेंट सिंग अमदी बेनिफिशियरी सिंग मरक्ता उंखनबा थोखरे हिरम असिगी मतंगदा खांगाबोक पार्ट 2 ग्राम पंचायत की प्रधान साइकोम ओपेंद्रो की युमदा ngasi प्रधान मसाना मिफम मपु ओइदुना ग्राम पंचायत असिगी पोलिंग स्टेशन 35/5 6 12 19 अमदी 20 की एजेंट सिंग अमदी क्लब की थौमी सिंग की ओइबा मिफम मफमदुना खना नैनख्रे खना नैनबादुदा ग्राम पंचायत असिगी पोलिंग स्टेशन 35/5 की ओइना फंगफम थोकपा चेंग क्विंटन 30.3 की मनुंगदा सुपनागी क्विंटन 94 अदुगा 35/6 की फंगफम थोकपा क्विंटन 30.3 क्विंटन 94 35/12 की फंगफम थोकपा क्विंटन 34.5 की मनुंगदा 55.5 35/19 की चेंग क्विंटन 94.35 फंगफम थोकपदा 53 अदुगा 35/20 की चेंग क्विंटन 53.85 फंगफम थोकपदा क्विंटन 18 खक्ता सरकार की माइकेदगी पिरपना चेंग केजी मसिंग सुना पीबा ngамदबनी हाइबा वाफम एजेंट सिंगना फोंदोरकली प्रधान साइकोम ओपेंद्रो नसु AAY बेनिफिशियरी सिंगदा चेंग केजी 35 फंगहनगदबनी अदुबो एजेंट सिंगना केजी 15 खक्ता पीरी हिरम असिगी मतंगदा नॉमिनी का फोन दा वारी सानबदसु केजी 15 खक्तनी हाइना फोंदोरकपासी लाइबक चिबनी हाइबा वाफम फोंदोरकी लाइरबा मिचम मियांगी फंगफम थोकपा चेंग सिंग केजी मसिंग सुना फंगहनबिनबा मरी लेनबा लेंगा की अथॉरिटी सिंगना मियेंग चंगबियो लोइनना रेशनिंग एजेंट सिंगदा चेंग पीबदा वेट ओलगा केजी मसिंग सुना पिनबसु मरी लेनबा सिंगदा दक्षिण बहाइना मिफम अदुना वारेप लौखी ngasi Vidyanagada leiba Manipur Food Industries Corporation Limited की वाइस चेयरमैन ओरिबा के शरद कुमार सिंह की मयुमदा लेखिद्रबा बीजेपी मणिपुर स्टेट की प्रेसिडेंट प्रोफेसर S टिकेंद्र की मफमदा इकाई खुमनबा उत्पोइना लेखिद्रबगी फोटोदा मियामना हई लेकतुना श्रद्धांजलि पीख्रे लेखिद्रबगी थवाई मिरेलना लाइरमलेंदा इंगना चिंगना लेनाबा हाइदुना मिनेरनी तुमिना लेदुना इकाई खुमनबा उतकी हाइरी अचंबा थौरमसिदा बीजेपी जुरी मंडल की प्रेसिडेंट ओ ब्रजमणि सिंह महिला मोर्चा जुरी बाम बीजेपी मंडल की प्रेसिडेंट अरुणा देवी जनरल सेक्रेटरी मालेमगानबीना चिंगबा बीजेपी JBM मंडल एग्जीक्यूटिव मेंबर सिंहसु सरुक याखी लोइनना तोंगान तोंगानबा कम्युनिटी सिंगना सरुक याखी West Bengal Chief Minister Mamata Banerjee CBI Statuna Court Arrest Honkhre Hairi Mahaki Government ki Minister Ani Firhad Hakim amasong Subrata Mukherjee di Hanana custody da thamkrabani Matthew Samelna sting operation chathaduna Minister Mayam amana lobagi wafam thijilaba matungda miyamda फोंदोखिबनी मैथ्यू सेमेलना महांगना थिगलिबा सिंगादो तहलका मैगजीन दा हानना नबा थिजिनखिबनी अदुबु मरी तन्नखरबा मतुंगदा नरदा न्यूज लॉन्च तौखिबनी तृणमूल कांग्रेस की लुचिंगबा श्रद्धा चिट फंड की वाथोकता चेन्नई अमदी सेंजाबा सिंगनी हाइना नरदा न्यूज ना फोंदोरखिबनी अरानबा पाउ फोंगी हाइदुना महाकी मथक्ता केस अमा फाइल तौखी अदुबो हाई कोर्ट ना स्टे तौखिबनी CBI ना लिसिंगानी तरागतरे की अप्रैल तरागतरुकता तृणमूल कांग्रेस तरागनीथोई की मथक्ता FIR फाइल तौखी
Taute cyclone sohalaba Karnataka gi coastal amasung mainland district da mioi taruk sire nonglai nungsida sina khungang chamaga kungumathoi amasung taluk kungani thoida humjilakre mioi chamanga nifuga tare safagadaba mafam singda puthokre relief camp tara humdoida mioi chani maudra changjafam lauduna lairi nonglai nungsida sina mahan takhan khraba singdi yum chahum kuntra humdoi electric post chatruk nifuga mari tudekre Transformer chamaga nifu taret electric wire meter listing ahum henna thadat crate lambi kilometer yankai taret lang yankai ga taret amadi hi chama sumna mari khaksu mang tahan khre hairi met department na phongdoropagi matungina punga kilometer kuntra dagina nifu yangba nonglei nungset tautiena daksina Canada Uttara Canada Belagavi Haveris Darwat Mysuru Kodagu Chikmagaluru amasung Siba Mogada district da Akha arau yauna nong chugani hairi nonglei nungsita taute ngasidagi Maharashtra romda humjinba haurakle hairi fire force police coastal police home guard yauna mioi lisingmagi teamna tengbangmagi thabak laukhatli hairi aroibada maroiba omohana pizari Malemgi oina coronavirus na lehen khidaba migi masing la kuntra hundoi lising marifuga nipal chanipal marifu matoi sukre Jahi taraga Nepal dagina nifu mari fawagi vaccination tawba ngasidagi hokre Frontline workers singda face mask hand sanitizer na chingba yenthokre Loinana West Bengal gi Chief Minister Mamata Banerjee court arrest thonkre Masigi damakta image PAODAM loisinjari myambo muhanna khurumjari